Hauzik ngahaki mamangda Morehgi Muslim khunda yum ahum mari maina sakpadagi manak nakpada leba miyamna kannanaba kanna honari haina social media sangna video thaganarakre. Ngarang security force na United Kuki National Army UK NAG kedar ama Phare kedar adugi mameng haumin thang haukip sahi taranipal kawi Sorsanpur district ki Olgem moldagi ni haide mangondagi pistol ama live round ani Aadhaar card ama amasung mobile phone ama phagat pangam khre mahak miyamdagi senkhai tumkhai da senaba miyoi amani hare CC Purdagi Kuki ama Burmagi lalimda kapnabagi thodok to Sire Bisnupurgi disina Sire lauduna laulokpa amasung IDP sing hongzel hananaba mefam pangthokre ayuk pung 6 makhaidagi nungthil pung 3 phawbada lau khawgani yeigani IDP sing hanzel hangadaba mafam sing khangdokle athubada hauragani hare May 3, 2023 dagi hauраklaga hojik phawbada warosen poraktriba Manipur gi tamthiraba land loknaba tampaki district sing gi manungda khwaidagi sathiba thodok sing thokiba district ama oibada natana relic camp sing khwaidagi yamna hangba district ama su oiriba Bisnupur gi deputy commissioner puja elangbamna Sire lauduna district asigi lobuk sing da longmi sing na lau khawba ama sung yeibada thokhaningda thodok sing thorak handanaba ama sung relic camp ta sangjafam laurakliba IDP sing bu masagi mayamda hanjil handanaba gi tangda security meeting ama pangthokre mifama singarang district asigi mini secretariat complex da leba conference hall da pangthokhibani kanglop phurup amaga gi marakta lairiba mafam singi taina from da makhal amata ge thokhaning da bathodok sing thokhandana kumsi sahi gi lau khawba yeiba gi thabak sing ningthijana pangthokpa yana ba amasung IDP sing mayum da hongjel hanba gi thabak atuba matamda honana ba gi da makhana kiba mifama sida district asigi SP in charge DS Sankardev Additional District Magistrate T. Opendro District Asigi Police Station Singi Officer in charge Sing Subdivisional Officer Sing Amasung District Asigi Deploy Tauriba Central Force Singi Commanding Officer Amasung Makogi Mihut Singna Sarugyake Mipamasida DC gi Maikai Digi Laurok Pantayok Silaklabanina Lomi Singna Lau Khawba Amasung Yaibagi Tabak Sing Pangthorokpada Khudong Thiba Thodok Sing Mayok Nanabagi Damakta Security Agency Punamaki Marakta Yamna Naksinana Coordination Pinaba Mathau Tai Haiba Wapam Phongdokhe officer punamakna masa masagi mathau sing kathopaga loinana laumi singna lau lokpada makoida aso angam thohandana ba yariba makhai security gi angam mateng pigadabani haike mifam asina kupna khanaraba matungda district asigi tongan phurup singna leiriba mafam singgi taina famda leiba labuk singda ayu pung 6 makhai dagi hauraga nungtil pung 3 phawba laumi singna lau khawba masung yaiba yagani masigi damak matik saba security person singna ngak siangani haina wafam yanake loinana DC gi maikai dagi su ngarang security mifamna lau khawba amasung yeibagi thabak pangthoknabagi damak piriba pungpham asigi manungda lobukki thabak sing pangthokpayo haina su appeal tawkhe mifam adu saruk yakiba Bisnupur gi SP in charge gi maikaidagi security person masing hengar handuna ngak senbagi thabak sathaba mathau tai haiba wafam phongdorakhibaga loinana lau khawba yeiba loidre phawba thohaningda thodok sing thorak tanaba ning thijana sem saba maru oi haina su phongdokhe amaromda relic camp sing da lerakliba IDP singbo athoba matamda masagi mayumda hanjil hananabagi damak thabak ase pangthokpa yaraba mafam sing security officer sing na masak khangdokle hareba mafam sing aduda athuba matamda IDP sing hongjel hanba hauragani haike loina security force sing gi maikai dagi su IDP sing na masak memda hanjinbada piba yaba ngak senbagi mateng pigani habagi thajaba su phongdokna ke DC gi maikai dagi stakeholder sing na su amata oiminaba amasung saukhat minabagi pandamda punna thabak laukhat pinanaba amade Bisnupur district ta hena ingtapa poraknaba honabiyo haina su appeal tawkhe lengsingba yabadi Prasant Kumar Singh na Manipur lenga ki Chief Secretary oiringaida relic camp ta sangjafam lorakliba IDP singbu sahi asigi haukiba July thadagi hauraga December phawbugi manungda thengkhang ahumlakta masa gi mayamda hanjil halagane aduga hanjinba yadriba singina lengakna prefabricated housing saduna lehalagane chatliba sahi asigi December phawbugi manungda state asida relic camp amata lehalaru habagi wafam phongdokpa laikhrabane Langjing achobada paikhatpa drain chanbagi thabak khudakta lepu haina thamlakle Tera Pukri mapalda leba SR Institute of Manipur Studies ki honorary director Sapam Baigana khuyekpiduna thadorpa serolna National Highway 37 Langjing achoba amadi Yurembam area da National Highways Authority of India NHI na
side drain chanbagi thabak paikhalliba si khutakta lepu haina phongdorakle Cherosna hai NSI na NS37 gi langjing achoba amadi Yurembam area da sagaliba drain singa si subnagi fit nifu da makpakpa koilas thaba lambi asidagi fit amatamak chathoklaga sagatpa oire masina takpodi NS37 gi apakpa ase fit nifu damak oire haibani NS37 ase inter-district road ki thakta narrow down tawkhrabani asigumlaba makhalgi road construction ase Manipur da natana atopa mafam amata da uba phangloi chairak asiguma phiba masina lambi gi khudong thiba thodok hengalakadawri maramasina Manipur gi governor mari lenaba secretary engineer singna drain chanbagi thaba si khudakta lephanbiyo aduga NSI na NS37 gi apakpa si fit kyano haibadu miyamda khanganbiyo haire Alpha I gi supply chain thugaikre mioi taret phare haire Myanmar gi ngamkhai paringa nakna laiba Arunachal Pradesh ki Sanglang district ki Nampong da authority singna operation sathabada yamlaba medical supply singaloina na mioi ahum phare hari operation adu Alpha I gi kadar SS Major General Arunodoi Duhutiana Assam gi Tinsukia gi mioi amadagi hidak lang thak amadi atopa supply sing demand tawrakle habak akhanaba intelligence ki paw phangbadagi chathakibani hari operation adu Arunachal gi additional SP SQ na lusingduna Arunachal Pradesh police amadi Indian Army ga khusamnaduna chathakibani operation adu da pharba mioi ahum adu gi manungda amadi Myanmar gi Pangsau area dagi lakpa mioi oiramki mioi ahum asida natana ngamkhai paring manakta leiba Alpha gi camp sing da tongan tongan polam sing puthok pusin tawbada chenaba mioi sing ne haiba Myanmar macha mari amasu authority singna phagat pangamki pharba mioi sing adu dagi medical supply amadi atoba polam kya phangki hairi Assam gi tribal tribe Moran amadi Mokot na singba community singdagi two-child policy lokthokre lenga ki thabak phanghanabagi mathau taba ama oina Assam gi tribal tribe Moran amadi Mokot na singba community singdagi Assam lenga na two-child policy lokthoktuna haiba community sing asigi mising tapna hantarakpadagi kanba ngamna ba khongthang lokhatkre hairi state cabinet ki mifamda Assam gi chief minister Himanta Biswana phongdokhibada community sing asidagi two-child policy lokthoknaba Assam cabinet na warep laure kariguma makhata na community sing ase policy asigi makhada adumak lehanba tarabadi lakadori basahi yangkhai asida community sing asigi akhanaba identity markiduna tapna hairiba community sing ase Assam dagi mutkiba yabagi akiba lerakpana state cabinet na warep asi laubane hojik Moran community gi missing ase subnagi lak amarom damak ngaire social scientist singna micro community sing ase murhandana bagi damak two child policy lokthokpa mathautai haiba pautak pirakpadagi cabinet na khana nainaduna warep laubani adubu Assam Public Services Rules 2019 gi makhada kumja 2021 gi January thadagi chatnaba horakiba two-child policy asi atopa community singdadi aduba makhata na leikhigani haike CM Hemanta Biswana akhanaba state welfare scheme gi khudong chaba sing miyamda phanghanaba lokhatpa thabak thoram singdasu two-child policy asi tamna implement tawragani adubu policy asi indigenous group singdadi kaidawnungda enforce tawroi haike CM Hemanta na makhata na Assam gi land ceiling act semdok sadok tuna lam bikya lak 2.9 rom Assam gi samana thaba T tribe ki imung manung singda yeng thoknaba thabak thoram sing lokhalagani masina T tribe singi oiba achoba social development ki khongthang oiragani haike